ꯃꯥꯒꯤ ꯋꯥꯎ ꯑꯝꯇ ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯁꯥꯎꯋꯦ ꯌꯥꯎꯅꯔꯦ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯃꯒ ꯆꯥꯔꯛꯈꯤꯒꯦ ꯆꯅꯝꯒ ꯁꯤꯡꯒ ꯍꯥꯞꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯝꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯃꯤꯔꯆꯤ ꯄꯥꯎꯗꯔ मशरूम हापागे थुम कांगौदी थुम मशरूम हान हापनेबको अदुगा हापखदबे गाजर द बीन्स कन हापके मई तमना अदुम लेदरगा मागी मैरिनेट तौरगा ngak thamge मशरूम कांगौ से मई अदुम लेदरगा थम्बने हे गाइस मैम लोइना वाने रसी खंगमगनी मासे नंबर 1 साइड ने अखोइगी नॉलेज ना सेल ओइना तानबसु यारी हाइबदी फुटबॉल क्रिकेट सेलेक्ट तौबिरगा करम टीम ना हेना स्कोर फंगनी हाइना अदुना वाने संगबिरो अमसुंग सेल तानबा होबिरो कईगुम्बा अखोइना क्रिकेट की मरमदा यामना हेना का हेना हैतारगदी अखोइना नुतिगी सेल तानबसु यागनी विड्रॉ तौगे हारगसु फोन पे पेटीएम असिना सिंगबा असिदगी दुम तौबा यागनी अमसुंग इंटरनेशनल टूर्नामेंट लाकपा खुदिंगी क्रिकेट फुटबॉल दा 20% कैशबैक तौगनी आइगे सब्सक्राइबर खैगी स्पेशल ऑफर सु लैगनी आइगे प्रोमो कोड सिजना बिरागा रजिस्टर तौबी तारगदी 26000 बोनस ओइनसु फंगबिगनी अदुना मयाम मतम मांगहनदबिदा आइगे प्रोमो कोड सिजना बिरागा रजिस्टर तौबिरो मयाम पैसा तानबा होबिरो मैम आई वीडियो सेंबिरिबा खुदिंगमक थागतजरी अदुगा मैम सब्सक्राइब तौदबा याव तारदी सब्सक्राइब सुंग सोय सोय तौसनबिरमो अदो मैम आइना ngasi चादोइसे मशरूम कांगौने तेंगा अतावबने पान योनबा चानिंगमने याद्रे अदो सि चाबिरो हाइबसे आई नाकन नाकन थोलमगे अदुगा मैम आइगे यामना नुसीबा इचे आइन हेक यूट्यूब तौबदगे अदुम सपोर्ट तौबिरगा कमेंट तौबिरगा अदुम लाक्पीबा इचे अमखकना निंगो चाकौमने हाइदना आइगोंदा पैसा थाबिरए सि चारओ हाइए को मानसु इरोंबगा सिगा चारओ हाइए अदो आइना सु चानिंग चानिंग लेरमने अदो चाजरागे अदुगा इचे थैंक यू सो मच अदुम अफबता ओइबियो सि हाइजगे सपोर्ट लेपना तौबियो चाबा हौरगे चायाम लामे इरोंबा तु पान इरोंबा दो का थोंबने उमरोक न लोन बै मनम सिदि वाओ
ꯄꯦꯜꯂꯦ ꯊꯃꯣꯏꯁꯦ ꯃꯣꯏꯅ ꯆꯥꯖꯕꯁꯨ ꯉꯥꯎꯋꯦ ꯈꯨꯋꯥꯝ ꯇꯧꯋꯦꯕ ꯚꯤꯗꯤꯑꯣ ꯊꯨꯅ ꯂꯣꯏꯔꯅꯤ ꯉꯁꯤꯗꯤ 이런 구하우스 ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯃꯦꯟ ꯑꯃ ꯇꯧꯔꯛꯄ ꯁꯨꯔꯖꯤꯠꯅ ꯃꯁꯔꯨꯝ ꯀꯥꯡꯍꯧꯅꯦ ꯑꯗꯩ ꯄꯥꯟ ꯏꯔꯣꯟꯕꯒ ꯁꯣꯏꯕꯨꯝꯒ ꯄꯥꯟꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯕꯒ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗ ꯁꯤ ꯁꯨꯝ ꯆꯥꯔꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯁꯥꯎꯋꯦ ꯌꯥꯎꯅꯔꯦ ꯍꯥꯎꯕꯗꯤ ꯍꯥꯎꯕ ꯇꯧꯏꯁꯦ ꯄꯥꯟ ꯍꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯟꯁꯨ ꯁꯨꯃꯥꯏꯅ ꯑꯝꯇ ꯉꯧꯔꯒ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯃꯁꯔꯨꯝꯒ ꯉꯥꯒ ꯍꯥꯞꯄ ꯆꯥꯒꯁꯦ ꯃꯁꯔꯨꯝꯅꯦ ꯃꯍꯥꯎꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯂꯤꯇ꯭ꯌꯨꯁꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯈꯨꯇꯥꯡ ꯑꯃꯅꯦ
ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯎꯃꯟꯗꯅꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯤꯟꯖꯥꯡꯁꯦ ꯁꯤꯅ ꯆꯥꯕꯩ ꯈꯨꯍꯥꯎꯁꯦ ꯃꯌꯥꯝ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯄꯥꯟꯅ ꯐꯖꯅ ꯍꯥꯎꯋꯦ ꯄꯥꯟꯁꯤꯁꯨ ꯑꯍꯥꯎꯕ ꯑꯣꯏ ꯂꯦꯝꯕꯩ ꯃꯔꯨ ꯉꯥꯛꯇ ꯃꯌꯥꯝ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯃꯒ ꯆꯥꯔꯛꯈꯤꯒꯦ ꯃꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕꯗꯣ ꯁꯤꯁꯤꯅꯦ ꯁꯤꯁꯦ ꯌꯣꯜꯂꯒ ꯂꯩꯔꯝꯃꯦꯕ ꯁꯤꯁꯦ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯒ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯆꯥꯅꯤꯡꯃꯟꯗꯅ ꯂꯩꯔꯛꯑꯦꯕꯀꯣ ꯑꯃꯨꯛ ꯆꯥꯗ꯭ꯔꯤ ꯁꯤ ꯂꯥꯛꯄꯗꯒꯤ ꯊꯥꯏꯅ ꯃꯣꯏꯔꯥꯡ ꯆꯠꯄꯗ ꯑꯗꯨꯝ ꯆꯥꯏꯑꯦ ꯊꯥꯏꯅ ꯁ꯭ꯀꯔꯁꯟꯒ ꯆꯠꯄꯗꯣ ꯁꯤꯁꯦ ꯀꯝꯄꯜꯁꯔꯤꯅꯤ ꯂꯩꯔꯛꯇꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯆꯥꯔꯛꯑꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯌꯥꯝꯅ ꯑꯩ ꯉꯁꯥꯏ ꯑꯃꯕꯨꯗꯤ ꯆꯥꯈ꯭ꯔꯦ ꯃꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯐꯪ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯎꯋꯦ ꯈꯔ ꯀꯟꯕꯅꯦꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯀꯟꯕ ꯑꯃ ꯊꯦꯡꯅꯔꯦ ꯑꯔꯣꯏꯕꯩꯁꯤꯗ ꯁꯨꯃꯥꯏꯅ ꯀꯟꯕꯁꯤꯅꯦ ꯉꯁꯥꯏꯗꯒꯤ ꯆꯥꯅꯤꯡꯉꯤꯁꯦ ꯁꯤꯗꯤ ꯂꯣꯏ ꯊꯣꯠꯂꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯀꯣꯟꯕꯩꯁꯤꯗ ꯃꯥꯒꯤ ꯃꯍꯥꯎ ꯑꯃ ꯈꯪꯗꯦ ꯀꯟꯕꯒꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯁꯤꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯍꯟꯅꯤꯡꯕꯈꯩꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ